Hujing tabirab khoi puno ko image TV na taram na oksha boglo na Rajesh Kumar na khurumjari ngasigi maru iba pauda biometrics in criminalistics haiba thimda regional forensic medicine and toxicology conference 2025 ngasidagi haudokre Raj Medicity Hospital na Raj Medicity Nursing Institute ama ngasi hangdokre Sana khotnaba amadi aikhogi culture ahongba kaya phana laklabasu kaidawnungda siroi haina MP Dr. Angomsa Bimol akoijamna phongdokre loinana Jammu and Kashmir da nong kan subadagi landslide tawbada mioi taramathoi sikre mapungoi pau lobirasi biometrics in Criminalistics Cyber Theme the Regional Institute of Medical Sciences Imphal Department of Forensic Medicine and Toxicology na Sinduna Pangthokadaba Regional Forensic Medicine Conference 2025 ngasi haudokre RIMS ki Jubilee Hall da pangthokiba conference haudokpagi thorom aduda RIMS ki Director Professor S Sunil Kumar Dental College RIMS ki Principal Professor Pravin Reddy amadi RIMS ki MS in Charge Professor S Subhash Chandra na mithung lensing oina saruk yakhi thorom aduga mari leinana RIMS ki Director Professor G Sunil Kumar Sharma na phongdorokpada atopa state tagi report tharakpa ngaidrabasu matam sangdana sample report piba ngamnanaba RIMS ki Forensic Science Lab sakhot hananaba khongthang kaya phaikhatli sample analyzing gidamak Guwahati amadi Kolkata da thaduna report ngaibada matam kaya changli adubu asigumba khudong chadaba kaya asi hantahananaba haiduna RIMS ki leiriba Forensic Science Lab asi mapung phana sakhot hananaba khongthang kaya phaikhatli Mari Lainaba Authority ki Maikaidagi approve Tauduna Lab Asi Mafung Fana Matau Pangthokpa Horoklabadi Manipur ki Miam the Shauna Kanaba Ma Pibangam Lagani Tazai Tungan ba Department Singa Kusam Naduna Interdisciplinary Oiba Research Collaboration Gi Thabak Thoram Pangthokpa Haibasi RIMS ki Pandamni Hokiba Decade Anirom Asida Forensic Medicine Yauna Ana Layeng Lamda Technology ki oiba ahongba kaya lakli biometric amadi fingerprint technology asi forensic medicine da yamna maru oiba ama oiri criminal singna investigating agency singdagi khongthang ama hana thabak thoram pangthoknaba hotnari haibasi aikoi khangminaba chume maram aduna forensic expert singna su criminal justice ki damak anoba technology ga iroinana criminal singna khalibo wakhalon dagi hena wakal thadaduna thabak thoram pangthokpa jangi RIMS ki oina anoba facility kaya hapchinanaba thabak thoram sing leptana afaikhatli handaktasu anoba ama oina institute asida virtual autopsy gi facility yauna technology gi oiba facility kaya hapchinba laikre Indian Academy of Forensic Medicine gi lising makhada RIMS na ngasi pangthok liba conference asina subject asi masak munna khangnanaba hotnabada hena thona happada natana mahiroi sing amadi state asige expert sing dasu chauna kanaba ama pirgani thajai haiki conference aduga mari leinana e souvenir amasu ngasi phongki to the facial mapping, to the gait analysis, the landscape of criminal investigation has changed and we need to improve, rather enhance our capability. We all know that there has been significant advancement in the last 2 decades with rapid invention of technology. Glaibanan Group na sinduna handak Jaipur Rajasthan da tha asgi tarani panda pangthokiba Miss Universe India pageant Miss Popular phanglakraba amasung Miss Universe India marisuba runners up tar Nirupama bu Kakching Kaithel da miyam na harau taram okre Kakching district ki Kakching Khunau lamhaba lekai dagi Sarangthem Rajan amasung Mangolai gi masanupi Sarangthem Nirupama na lemjaningai oirba mixed purakpada lesbian gay bisexual and transgender plus community
amasung Kakching Bazaar Business Welfare Association yauna Kakching gi miyamna Kakching Kaithelda lei pareng amadi lengyan na singba yan biduna harau taram no okpaga loinana tungda hena mingchat purakpa oirasunu haina pukning suthogatki ngasi sarangthem nirupamana Imphal gi Bir Tikendrajit International Airport ta thunglaraba matungda miyamna harau taram no okpaga loinana mahaki tungi punsida hena mai pakpa yaipa thoujal su pinakhi tungda nirupamana Kakching Kaithel yorpada miyamna mahakpu harau taram no okpagi asamba thorom adu pangthokkibani Mapal lamgi hospital singda nurse oiduna leiba Manipuri masa singi hotnaba kanba amadi thakchi khasi leiba maramna mapal leibak singna Manipuri masa singbu mapal leibak ki hospital singda nurse oibina naba offer chauna piba horakle masimak lamdam asegi chauthok chaningai ni haina Health and Family Welfare Government of Manipur gi Special Secretary Salam Somorjit na phongdokre Wapamasi ngasi North AOC da leiba Raj Medicity Hospital da Raj Medicity Nursing Institute hangdokpagi thoromga mai leinana phongdokhibani thorom aduda Health and Family Government of Manipur gi Special Secretary Salam Samorjit Raj Medicity gi Managing Director Haubijam Rajan Singh Health Services ki Director Dr. Chambo Gonmai amadi Manipur Nursing Council gi Registrar Dr. Aribam Zamunda Devina athoi methung thormapu amadi akhanaba methung lensing oina saruk yaki Salam Sumorjit namakha taraduna hai Raj Medicity na Nauna Institute ama hangdorakpa asina nurse ki sinphamda changningba kayagi khudong saba adu pigini haibagi thajaba lei Raj Medicity na Torok Pathok standard laina amadi quality laina tauba thengnei masimakna nauna hangdok level institute asidagi masang oiba mahiroi kaya puthorkani haibagi thajaba lei thamli masida sunatana hojik honglakliba malemgi chaukat lamjel asida nursing gi sinpham asi yamna maru oirakle matam amada India da nurse tambagi masing asi Kerala na oirambani hospital khudingmakta Kerala masa ngakta ngairamba adu hojikti Manipuri masana mahut sinduna hospital khuding Manipuri masa ngakta ngaire masimak lamdam asigi chauthok chaningai ni masida sunatana atokpa leibak Japan gumba na Manipur nurse singbu makhoigi lamda thabak tawhananaba nurse lising ama hena piu hairakkiba laikre masina takpadi Manipur gi nurse singbu asuki matik thona lei hotnaba kalli thaksi khasi lei haina takpani phungdokhi by nature akoigi Manipur da leiba mi mayam se by nature am soft boy bane aduga migi care loba akoigi yamna nyonda tati tawai tawdaba ko yamna genuinely ni du mating pang base se akoigi gun da yawe haitare basi Thoromapugi warol piraduna Raj Medicity gi Managing Director Haubijam Rajan hai nurse hai basinpam asi Manipur khaktanatana malem asida yamna laibak phaba professional ama oina hujikti launarakle miyoiba amagi punsi kanbangam bahaiba ase hironi haina launai adu nurse na miyoi cha kaya gi punsi bu ngakpi senbiba punsi kanba asina hara hero adudagi hena mahichawi Raj Medicity Lingkat lakpadagi hauna lamdam asigi miyamgi yaifananaba tawduna talakli masida sunatana COVID-19 gi matamda lawkhiba thodang amadi hojik thokliba irang asi horakpadagi hauna asokapan asi ana yorokba matamda free the lemna layengduna kathokduna lakli hojik Raj Medicity na nauna hangdokliba nursing institute asisu masang oiba nurse kaya Manipur dagi puthokduna wat nursing mentionba ngamnanaba amadi miyamgi sebagi damak institute asi hangdokpani phongdokhi adu ko isokal kurni na ai sabon minister na ji yang awal kan gauna wa na to da ko to do ya si project to ko padini doctor ni nursing na yang kana ko do ko to do ko ni ba ni ga kale almost do ko Yamna tangna thokpa amadi nuai taba thodok oina ngarang numidang pung nipan helakpada district hospital Bisnupur da angang unanaba emit tawduna leibi nupi ama doctor ngairingai da matomta angang unakhre loinana anisuba angang oibana masanupi ama phangjiragasu angang di laikhidre mamana makhatana
Laikanari Hospital da Laikanari bi nupi adu Bishnupur district ki manung chanba kha posangbam mamang lekai dagini hokhiba thasi kumapan da district hospital da admit tawduna lairakibani hospital da Laikanari bi nupi adugi manembok tagi phangwa pauda anirak suba masa oina angang unanaba bed lairiba mama adu ngarang numidang pung nipan lom tabada masa nungaraktri haiduna manembok na doctor nursing the pau piki adu doctor sing na chak chari loiraga lake ising zwa laklaga haira u haiduna lakhide adu nupigi film honglakpadagi amukkasu chelaga kawudasu lakhide aduga amuk mahangna angang makok thorakle haina doctor nurse ta kawba chatlurga halakpada mamau nupi mathantana doctor yauduna angang unaramki adu pokpada ngairibi Masanupi angang adudi asiba haksang oina leiramki ngaihak lerga doctor nursing laklaga angang adu oxygen thajilaga ambulance ta haplaga rims ta puki rims tagi siri haiduna lanai gari wire purakki masi doctor singna matam sana section dabadagini adu mamunupi layangduna leibana wa haibadi ngamde hari laikhidraba angang adu ngarang ahing nongyai pung 12 thorom ta tagi District Hospital Bishnupur da yaurakre thajaba yawba paugi likun amana hai angang unabagi Laikanari bi nupi asi hepatitis B positive oibana doctor nursing na kibadagi section daba oiramba yai hairi sana khotnaba amadi aikoi culture hojik honglakliba ahongba kaya fana laklabasu kaidaunungda siroi haina Lok Sabha gi MP Dr. Angomcha Bimol akoijamna hongdokre sangairba India gi hockey sanaroi Major Dhyansan gi mapok numit August kumapan bu National Sports Day haina India pumbada palal taunariba asigi saruk ama oina Department of Youth and Affairs Sports Government of Manipur na sinduna ngarang satharakpa falal thoramgi nini chanba numitta 25 km half marathon panel discussion come workshop debate on sports open muna tournament interaction with champions athletes amadi kilometer 1 kilometer walking race ki thoram sing Khumalampak ta pangthokhiba thoram singi manung da ngasi ayu angan bada Lok Sabha gi MP Dr. Angomcha Bimol akoijamna 25 km half marathon Khumalampak sports complex ki lamtha ki marathon lamthaba aduga mari leinana mahakna hai honglakliba lamdam asigi phibam asida hanadagi leijarakliba sanabagi amadi culture gi masak amadi thauna asi soikhigadra amadi economic development gi trend asida sport asibu career ama oina launabagi nathai khigadra haina mipairamba sing adu ngasigi marathon asida saruk yariba sing asi ubuda kaidaunungda ahongba kaya laklabasu siroi haiba chapchaba thajaba adu phangi mahakna makha taradun hai masana singda athoi ahen tanaba adu khakta natana aikoigi haksang asibu fana thambada achauba kanaba ama sports asina piri phongdokhi ngasigi tongan ba thoram sing aduda makok mathang tar kraba singda manamathum piduna poning su thogatkhi national sports days da su koina reaffirm the why tare adugi pot ma we aduna mayam punam competition yawi wasu yawi da punam su have fun and have a wonderful marathon session today. Thank you so much. National Sports Day ga mari leinana Manipur University gi mahiroi nupa madi nupi singi half marathon University asigi Vice Chancellor Professor and Lokendrana flag of Tawkre Ministry of Youth Affairs and Sports amadi Ministry of Higher Education Government of India gi metjang makhada Fit India Campaign Committee Fit India Club amadi Manipur University gi National Service Scheme and SS Cell na National Sports Day ga mari leinana ngasi Manipur University gi Traffic Island dagi Horga campus asigi manungda University asigi mahiroi nupa amadi nupi singna saruk yaba half marathon adu University asigi Vice Chancellor Professor and Lokendra Lamthaki Thoram Aduda University asigi VC Professor and Lokendra Register Professor and Premjit Fresh Department gi Aishwati Professor L Thambal NSS Coordinator amadi Convener FICC and
FIC Dr. L. Santos, Security Officer Dr. Y. Santikumar Amadi, University Asigi Atai Faculty Members Sing Namaru Oiba Betunglen Sing Oiduna, Thorum Adu Fung Fana Pangtoke, Loyana Half Marathon Aduda, Nupagi category da Pauri Maivi, Fame, Gold Medal, Elangbam, Rakesh, Silver Medal, Amadi, Yatem, Zimek, Bronze Medal, Funky, Amadi, Nupigi category da Irom, Bijayana, Gold Medal, Umeli, Mangsata Bamna, Silver Medal, Amadi, Atinin, Davisna, Bronze Medal, Funkre, Amadi, Lamjeloi, Maraktagi, Top 7, Kangatkuna, Ahenba, Manasu, Fiki. Institute of Engineers, India, Manipur State Center, Amadi, Indian Society of Heating, Refrigerating and Air Conditioning Engineers, Guwahati Chapter, Gakusamna, Sinduna, Construction Industry, the Mechanical, Electrical, Plumbing, Amadi, Fire Protection, Kanaba, Amadi, Maru, Oisingi, Matanga, Nomugi Oiva Seminar among us, Pangtokre, Takelgi Gaman, Polytechnic Campus, Labor. IEI Manipur State Center gi seminar hall da pangthok khiba thoram aduda Town Planning Department Government of Manipur gi Chief Town Planner Banju Nongthombam Planning and Development Authority PDA Government of Manipur gi Executive Engineer Ngangom Dilip Maitei Asia Guwahati Chapter gi President Nayan Mani Sharma IEI Manipur State Center gi Senior Committee Member R.K. Nando, III Manipur State Center gi Honorary Secretary Dr. T.H. Subhash Chandra Amadi, Seminar Adugi Convener Tingom Subho Kumar Maiteina, Matang Sina Chief Guest Resident Amadi Guest of Honor Sing Oina Saruk Yaki from Adugamari Lenana, Chief Town Planner Banju Nongthombam na Fondor Pada Ngasi Pangthok Level Seminar Asi Construction Industry da MEPF ki Matang Lamamutana Kangananaba Hotnabani Masina Lamdam Asida Laiba Practicing Architect Engineer na Singba Singda Hena Kanaba Pigani Haibagi Hazaba Adu Lay Seminar Asida Lamdam Asida Maru Oina Awangba Building Sing Sembat Sagat Pada MEPF ki Maru Oiba Adu Kangna Sananaba Kananay Nagani Loinana Masigumba Building Sembat Sagat Pada MEPF Yaudrabadi Building Adu Asoibani Haibasi Kangjin Gadabani Mahak na hai ngasigi seminar asida mahiroi ministry dagi haurduna building construction ga mari lainaba singna saruk yari construction vailo da yauriba awangba building singda inbuilt fire safety na singba hap nanaba yauriba sing asi ngak na chatpa mathok tai masina maihau langpok na singba tholakpada yamna kanaba oheli hojik phawbagi oinadi manipur da sariba awangba building sing asi MEPF ki Niyom Singh ngak na satli loinana matam gi oina su awareness piduna wakal tahanan ba honari hainsu hondokhi do sensitize over oina adagi hogi live profession building professions the labor man sing go to sensitize on oina sinda one day awareness program building oina pudum in have the classic brand gumba adagi classic gumba koi chau hotel building side da Moji the first set in norms MEP consultant evolved or MEP Yautanagati as my buildings out of Manipur High Court ki Division Bench na handak tha taruk fawgi manung da panchayat bodies ki election pangthok nanaba hai kiba adu ngasi hayeng ngai dana athuda panchayat bodies ki election pangthok nanaba notice thopiro haina MPCC ki spokesperson Ningombam Bhupendra na phondokre Wapam singa CBT Road Labor Congress Bhavan Pangthok kiba pawgi from Amada Mahana Phondok kibani Mahana Makha Taraduna Matam Kayagi Mamadi Congress ki President Kaisham Megachandrana Manipur ki Assembly the su Gram Panchayat ki election Pangthok nanaba wapam kaya high kiba laikre amadi election taunanaba Manipur High Court amadi Supreme Court na high kiba su laikrabani ngarang Manipur High Court na Panchayat ki election ki tenure asi sahi mangadagi hena sangthadaba Daba Yade Hairasi Samvidhan ki Article 243 E the Yauri Haina Pongdoki Prime Minister Union Home Minister Manipur Governor Amadi State Election Commission da Athumatam da Panchayat Imphal Municipal Corporation Valley ki District Single Iba Municipality Amadi Single Iba District Council ki election Pangthok nanaba Athumatam da election Pangthok nanaba notice sing Thokpiu Haina Phondokhi
कहीं से ऑन रिकॉर्ड थमे हायरका सिगी पीआईएल से क्लोज तौसन की बने बट मणिपुर से अर्बन एरिया का रूरल एरिया खक्ते सुनते हैं मणिपुर से सिंह है पमसु लेली what about district autonomous council ADC election आइदन मयामना खमनरी बदो अदर दी सजी यंबियो अर्बन लोकल बॉडीज की इलेक्शन दसो मणिपुर विसे प्रेसिडेंट ओबिरबा श्री के मेगे चंद्र क्वेश्चन से हम तरम Guru Sapam Kulabising na iwa nata Sankritana gi Dumel da Pungi Punglon Hainaming Thon Balarik Ama ngasi Honrui Matung ina Zoran Nehru Manipur Dance Academy gi Auditorium Hall da Pongkre Sapam Family Trust Langtawal Nabul Mapal na Sinduna Pangtok Kibalarik Ponggi Thorum Aduda Nauria Pakang Lakpa Assembly Constituency gi MLA Sagol Sem Kebi EJCC Kolkata Ministry of Culture Government of India ki board member Buddha Singh Songtham amadi Zoran Nehru Manipur Dance Academy ki director Pukhrambam Bilax na atoi Mitunglen Singh oina sarukyaki thoram aduga mari leidana Zoran Nehru Manipur Dance Academy ki director Pukhrambam Bilax na phongdorpada Oza Sapam Kulabi piklingai matamdagi hauduna pungbu yamna thawai yauna tamlakpa amadi mahakpu takpi tambirakkiba Oza Guru Singh da nolukpa thaksi khasi naina hauna launchat khangna mahaki Oza Singh bu ikai khumnarakpa misak amani Oza sina lamdam asigi pungi lamda lauramba thodang aduki matik sawi loinana kumja lising ani kunithoi amadi lising ani taramari da Sangit Natak Academy State Kala Academy award hi ama oikibata natana Sahitya Academy na piba award kaya phangkraba mioi amasuni Oza asina ngasi miyam mangda puthorokliba lyric asina hiram asida mahitam liba mahiroi sing yauna pungbu pamjaba inkhalakliba naharol sing da piriba khudol asi yam sawa khudol ama oirgani haina pongdokhi Yaibirian Communication Uripok na puthokpa thoidingjam sima januni iba punsigi laiteng hainmithon ba sairingi lairik amangasi nongthil pung amataba tamda haunabi matung ina fongkre Khambok makhalaikai da laiba BS Mani Thoigi mandapta fangthokkiba lairik phongmagi thoram aduda School of Humanities Manipur University ki former then professor nahakpam arunana chief guest oina saru yaki amadi Sahitya Academy awardee Birendrajit Naurem amadi Amuba Hing School gi Amuba High School Khamboki retired headmaster Laisra Munal Singhana guest of honor oina saru yaki thorongi thoromapu na Fiction and Poetry Club Manipur gi president Thaudam Netarjit na oike amadi lairik asigi matangda Dr. Ningombam Nando Singh lecturer St. Joseph's High Secondary School Imphal na wangangki District Health Mission Society Imphal West UPHC Singjamai amadi Yai School Volunteers Organization YVO na punna kusamna na nomagi oiba special outreach health camp ama ngasi Yai School Moibung Lokpa Laikai Dalaiba Brahma Mayum Mandop ta phangthokre camp asida maru oina eye medicine amadi atai general health checkup loinana angang singi vaccination tawkhibaga loinana avha card sananabagi thabaksu pangthoki camp asiga mari leinana UPSC Singjamai MO in charge Dr. Ais Haravana Hai Health Center asina kuan bangpham singda tha amagi manungda chattuna hospital da phangliba facilities sing miyamgi thongjinda phanghananaba haiba pandamda chathadun lakpa special outreach health camp ki saruk ama oina ngasi camp asi pangthokpani phongdokhi Development and Protection United Voluntary Organization DPU VO Nambolgi Kuntra Suba Foundation Day Observance Kamari Linana Nomagi Oiva Mega Voluntary Blood Donation Camp Come Awareness Program Ama Public Hall Nambol Kaitil that Nasi Pangtokre Thoramdu DPU VO Nambol Indian Red Cross Society Bishnupur District Branch Sayata Foundation Department of Transfusion Medicine RIMS NHM SBTC Manipur Amadi Maxna Kusamnana Sinduna Pangtok Kibani Thoronga Marilenana Pangtok Awareness Program the Department of Transfusion Medicine RIMS G
Medical Officer Dr. Durai Prabhakaran, IRCS Bishnupur District Branch ki Secretary Dr. Huidrom Roman, DPU Vio Nambol ki President Taurem Khaba Kuman, Working President Konsum Suleshor na Atoiba Mitunglen Amadi Wang Luising Oina Saruk Yaki, Toramduda Mio Barputaruk Register Toboda, Nupi Ani Yona Mio Humpuna Lem Epiki, Epikiba Kuding Maksu Ikai Kumnabu Utuna, Certificate Sing Kusinaki. Dr. Durai Prabhakaran na Founder Kibada EP Bahai Bisnap Miogi Mateng Pangba the Natana Masasu Punsi Sangan Bagi Lambi Amasu Oirbani Maram Asina Sangna na EP Duna Miogi Punsi Kalasi Haiki Manipur Lengak na Lambi Paktok Nanaba Lokalak Liba Kongtang Sing Miamgi Pananamagi Dabakni Adabu Kongtang Asina Lamlai Esigi Manung Sana Laiba Kul Kayagi Lambigi Mataida Lajerba Yum Kayaki Musing Laifam Laitaduna Koi Pai Paiduna Migi Yumda Saidangduna Refugee Amagum Lehan Gadori Bra Haina Lengaki Torang Asina Sohan Basingna Hanglakli Hiram Asigamai Lenana Hauzik Gamen Asina Jatariba Lambi Paktok Pagi Tabak Asigamai Lenana Ngasi Nongada Awang Likaida Torang Asina Sohalaba Mafam Aduda Laiba Mioi Kayana Sinduna Pangthokpa Pau Mifam Amada Moirang Them Surjitna Hai Hauzik Lairiba Mafam Asi Ipa Ipu Haktagi Chahi Umudra Maipu Hena Lerak Mafam Amani Mafam Asida Lerakliba Ibu Popiba Ipasu Laikidabani Hauzik Mafam Asida Lairiba Mioi Sing Asi Ayambana Nomagi Apangba Tabaksu Nomduna Laijabana Ayambani Makoi gini haiba atau pelau inkol amata lejade hauzik government paikhalak liba lambi paktok pagi thabak mafam kayada tauba asi yamna phaba khongthang ni adu mafam asida chahi kaya gi mamang dagi ipa ipu haktak tagi lejarak pa ikoi gi oi nadi aduki matik awa mayok na hale hauzik sathariba lambi faktok pa asida aikhoigi oinasu ayatpa leijade adubu hojik mafam asida leijriba aikhoigi chap chaba leifam ama hana government asina mafam saba amada hana sinbiu madugi matungda eviction asi tawbiu madu natrabadi aikhoigi leifam amata leite madu natrabadi aikhoigi leifam leitabana mafam asida sirabasu sigani fongdoki hiram asigi matangda mari leiba Imphal East DC dasu aiba sirol thajakhibasu leikhre haiki Ibnate lau lebnate mafam sikhatana khoi kari phap jaga am phole jate sidege khoi chatlo haiba taragadi koi sarkana kari gumba mafam ama pidri phawbudi khoi mafam sidege lengdana apudum leiba natragadi khoi upai lejate siba taraga khoi si mafam jide si jagani aina ai masi haijeningi sarkana ming changbiyo Uripok nupi apun balup ki tararak suba foundation day ki thoram asi Uripok laiba Imphal Public Library Hall da pangthokre mapok kumon ki thoram aduga mai leinana category ani thokna khaidokuna pangthokhiba painting competition da makok mathang ta khraba mahiroi singda mana mathum su yenthokhibaga loinana Uripok apun balup UAL ki president Soram Tikendrajit UALG President in charge Gurumayum Dayapati Amadi UALG Vice President Senior Advocate Khorakpam Tarun Kumar na mathang sitna Chief Guest President Amadi Guest of Honor Oina Saruk Yaki Thorum Aduga Mari Leinana Onalgi President in charge Gurumayum Dayapati na Fongdorokpada Komja Lisingani Tara Mangadagi Lup Asi Sapong Lakhiba Namit Adudagi Hauduna Ngasi Fawba Lamdam asida thok pathodok wathok kaya da mateng fangduna lakli masida natana Manipur da hoki chahi lisingani kulumdagi me ahumdagi hauduna ngasi fawwa kuki militant singna chatharakli ba lan asida saitheng nanglaba mioi kaya da su lup asigi maike dagi pangba ya ba mateng sing pangduna lakli haike akun baluk ka wa Uripok akun baluk isam taraga ikoi rong akaya wa lansi matang koi yamna kanna koda zagi
Khunrakpamda laiba Naurem Birhari College ki Department of Mass Communication amadi IQAC na Manipur Photography Club ka khusamnana sinduna World Photography Day ga mari leinana pangthokpa second state level photography contest loisinba amadi mana yenthokpui throm pangthokre election in a photograph 5 theme da August 25 dagi hoduna chatharakliba thoram loisin bada filmmaker critic Bobby Wahangbom NB College governing body ki president Naurem Jotin Maitei secretary Usam Dizen amadi principal Dr. Irom Kunjabati na singbana saruk yakhi thorom ga mari leinana Bobby Wahangbam na phongdok ki bada photography dagi film rom da changlakpa yamna line thokpa maramna mahiroi singna hiram asida thawai yauna hotna haningi photo ama kapada sinariba technique sinaraga marol thokpa photo oihanba ngamnanaba tamsi haiki nongkanna haithaba madi cloud burst thokpadagi anova landslide kaya thokpagi thodokda Jammu and Kashmir da yamdrabada miyoi 13 shire haina official oina confirm tawkre Resi district landslide na maram oerduna yum amma tekthrak padagi imung adugi miyoi taret sikhi sahi mari sahi taruk sahi nipan sahi tara tarani thoigi angang manga gi haksang yauna haksang taret tek kairba yum adudagi ngasi ayuk phangkre Jammu Srinagar National Highway su chatpa yadaduna leirakpa numit mangani surakle Udhampur amasung Banihal ki chamnaba lambi adugi mafam kayada chingkin tharakpagi chatpa yadana leire hari hoki wachel ani asida nong haitha amadi cloud burst thoktuna Union Territory asida laikidaba mioi chamaga taramanga sukre makhoi adugi manungda mioi hupumanga di lai khurumba lakpasingni kistawa ke sisto ti khungang khaktada lai khurumba chatpa mioi kontra machel mata yatra manungda sikhi Indonesia the government ki mayok ta hoba protest yamdrabda miyoi ahom sire thodok adu protest satriba miyam aduna Maksasar the laiba regional parliament building ama mai thabda thokibani thodok hojik changchiliba demonstration adu president Prabowo Subianto gi ahanba changyeng oigadoribani national capital Jakarta dagi kilometer lising machatruk lom lapa south Salaw Wesi province ki capital Makassar da thodok adu thokibani thodok thokpham da miyoi ani sikhi amana hospital da sikhi Makassar city council ki secretary Rahmat Mapatobana laikhidraba sing adu building adu mai chakpagi thodok da tholakpa ngamkhidabagi ni haiki aroibada maroi pau amuhanna Biometrics in Criminalistics Cyber Theme the Regional Forensic Medicine and Toxicology Conference 2025 ngasidagi hudokre Raj Medicity Hospital na Raj Medicity Nursing Institute ama ngasi hangdokre sana khonaba amadi aikoi culture ahongba kaya fana laklabasu kaidaunung da siroi haina MP Dr. Angomsa Bimol Akoyamna Fondokre Loinana Jammu and Kashmir the Nongkan Subadagi landslide Tawada Miyoi Taramatoi Sire Nasigidamagta di PAODAM Pizaba Matang Resolution Jare Majang Tabir Bakwai Punapo Amuka Hanna Krumjari